Bimol 𝗥𝗯𝗶 𝗦𝗽𝟐𝗀 कागने हाइबगी चांस हाई तारे को परसेंटेज के हम यावंग थाजा बस लेस ngasi ki panelist nan khoi punba phangdaba panelist sing punwinaba yamna nungai je RFI gi amadi khoi gi marup kai ko gi MPP gi haitare sumaina party gi la ga candidate sin nei ne ragadi nungai jagadam ne viewers sing praja da su who is your candidate what is your candidate haina nai rakpa matamda adu atopa kana go party di ngallaga dum TV daga thokpa yadra baira natraga thokning da baira khangre maduma thok tab se dum yawe adu hojikti nomination file tawre samna praja gi marakta bhot ekwe lakpa se mama leibak maramdam nungsibagi I du chien bagi ne any political party oisano even independent candidate oigasano ai something ai state sigi oina ai kaigum khara tawningi hai matamda madugi power haibam lae haidi individual capacity de sam tawba se ai sign chatragadi maduna exercise to matamdi yadaba yam layeba aduna vote lepag elected oiragadi power gadi kaigum thabu khara tawning bado magi command order nataga decision making body da law making body da ma member oiba ma sangeba aduna tana aikoina mayam gi marakta civil society organization haigera nataga na voluntary organization haigera kana gumbana mayam gi damakta khonjen law se oihaning ba potchi ngasai gi aikoi gi decision making body assembly da nataga parliament da madugi member oidaga di yam luba aduda member oiba sichu chumnagi member oire harga minority oina lergadi amaksu problem leiba mai wata biroidoiba haidi masidadi parliament natraga assembly da lakpa kanda majority na lobo warep to nebu oidoise 2/3 majority phangba natraga na even vote tongrakpa matamda 50% yang kadai neba amna maduda su even ruling da lerga na ruling yam chawba ki post lai khibanga mabama phaba natraga na opposition lerga na opposition yam strength leiba opposition na mupto matamda democracy da hai si democracy masak fajan gi har gadi aring ba akan bu opposition ma tangai fadem ne opposition jin ya mapangan kalagadi ruling na khusira si to bangam de maramdi any time the sarkar si kai gani aduna praja gi sentiment si yenge sumai leiba sida hojik laiba nga si topic si aikoi gi mayam gi dam the people's right candidate asumba candidate kana no khangade ya hoi ai gi political party gi ai gi belong to riba ai gi sponsor to candidate to loinamok matik chaba ngakta ne kana su kana na phatte natag man heli man wali adugi question lei roeba mamde mi ama si quality aina hen bajaga du man hen aingon hen bajaga su lei gane sidi mi da compare to we are isorna mi khuding mak semak pa mit ani khong ani na khong ani loina man pira ineba tawbatu magi area to man participate tawriba mawong aduga man pire ba contribution khupi do aduna praja na decide tawjagadam ne adu aikoi gi praja se hojik aikoi gi sahi kaya dagi haiba tare sahi yamdrabda sahi tare nipan manipur gi praja si tare sidagi praja singna bihiba mandate si state ki position da biba mandate sina praja sin nungai hanbra haibduma praja na khang batare national gi level da aikoi 2014 dagi 2014 mamang na congress ki government oirame 14 daina BJP amadi BJP ga punjin na ba share tawmina ba haitare BJP da saugat pa singa oire center dana manipur dana 2017 gi mamang da congress oirame 2017 daina ngasi phawbase sei taruk sina BJP amadi BJP ga support over alliance me among pulla le sigi ani sida aikoi praja na lep kadom ne people's ki right candidate che aikoi ngasi TV da phamjari ba aikoi ai party gi represent tawjeba aikoi na lep ngam hoiba praja sina hauji hadaki matang sida ni aikoi na maramdi meet hanagi mamang yam to khrase mamang de amna pen da ba long back madu nei na roi seba hauji manipur da khwai da mi pum khuding mang na manipur da thamoi sokpa si kana no karino haiba matam da 2023 gi me gi tang ahum dagi thokiba kanglup ki rang se masi election ki agenda ma oire issue am soire oibam jo tok pata ba masi ki issue si karmain tor ga loisan ki karmain tor kana no thon ki karmain tor gi issue sina kayam effect tawi people da haiba se masi nei na hodra ga de ekhoi future laite
अखोई फ्यूचर से मसी हम लुने अखोइदा सही क्यागी सही लिसिंग अनी की मंगागी हिस्ट्री लेजरे हैमी बा अखोइना कम्युनिटी सुना तारमीबा मिनी इंडिया ने हैमी इंडिया दा ngasi सेकुलरिज्म मु मचेत मचेत तान थुगाइबा जाति यंगो जुमथंग नगा सारो मरोनो द लेमिनरम बदो तोखाई ताहलखि बसे कनाना करी ममदगी करमाइना तोगा करी कनागी थविन जिंदगी नत्रगा कनाना सपोर्ट तोक्सन बदगी कनाना मदुबु कंप्रोमाइज तोरगा चटखि बदगी हाइबसि वाहंग हंगदबा यादे सि प्रजा म्याम सि मिकअप थोकपा तानजाने हदकी मतंग सिदा कैंडिडेट मुन्ना फजना खलौद्रगदी अखोइगी फ्यूचर सही के आमदी अखोइ फ्यूचर मांगने आई सुमा ngarang अखोइगी टिकेट लाउथोकपा मतमदा पॉलिटिकल पार्टी अचौबा हाइबा तारे इंडिया दा सुलेंगा पाइबा मणिपुर की सोगजोग पाइजरिबा पार्टी अमगी कैंडिडेट सी मतम कुइना हंटिंग दौर मतमदा ngarang लास्ट आवर दा टिकेट लाउथोए हाइना हौजोग जिक सिटिंग मिनिस्टर अमदा टिकेट लाउथोपि थौरमदा टिकेट लाउथोएना मगोय पीबा मतमदा मागी केंद्र दुई प्रजारा नत्रगा मागी पॉलिटिकल पार्टी दुगी प्रजारा खंगदे मयामना कंप्लेन लेबेरा खंगदे मिनिस्टर सो दुम ओइहनगनी ने अदुगा मा भोट लेफनगनी ने हाइदि मिनिस्टर लोथोदि पेलरो हाइबदुइरा अदुगी अमका प्रजा अमा सेमी दुनो ओइमाने हंगई अमका अदुदि यूनियन मिनिस्टर सु आदसु मिनिस्टर अमा पीहल्लदि फानि पीहल्लो हाइब्रा केनो हाइरि अदुदा कैंडिडेट तुगा अदुगा स्टेट की हेड तुगा नाय ngai khoi ngai vote ang ta ka han bi ko vote ang ta ka khicunu vote kar kan da khanna si aibne that means vote ka ba si priority da vote ka ba si makoi da su kitang madu confidence su khara nembra number 1 vote ani shuba mana mase chuma ba yai la lam yai ko madu after election matung da jun tang mari ra election result out matung khanga damne ani shuba da amaka minister kahalek moina kahalla matung da minister oile khalase minister oiraga kari to bangam bage minister oiriba natraba RK Ranjan haiba BJP ki MP do Delhi da phamagi union minister of state external affairs and education pairi banatro phana chawrob portfolio natro pairi chi BJP ki adum MP do foreign gi external aggression lai haiba concern oiriba external minister ma pairi me himself education mahi masing da wanghan gap du ma pairibne mana kari dauke praja myam na dum decide tawro minister ohelaba phau da kari dawrage ba adudi hauja maka thatra ma thoi gi matung da anuba sakar laga anuba makhoi gi same party da minister amaka hanna pire khalase ba state minister cabinet minister pire khalase ba maduna kari amuk tawgani mamdi minister du masana haiki bane ba aina ministerial birth yaur bana ai wangam bangam de aina silent oi ki bani haiki हाइकी बने यस सिमा मक थामसे हौजा मका हौजिकी बीजेपी हाइरिबा दुवल सिदा सपोर्ट तौरिबा पॉलिटिकल पार्टी एलायंस सनिमन मेबा पार्टी दो मखोइना हौजिकी मणिपुर की भाले सिगी मातांगदा दिल्ली दा होम मिनिस्टर दा प्राइम मिनिस्टर दा कारी गुंबा वाफम मा यूनियन मिनिस्टर दा यावरिबुना थंब करी ngamke मणिपुर की इरांग सिमा तांगदा इधर मणिपुर दा लाकपी की भी यावब्रा मणिपुर की अवाबा सिंग दा शेयर तौबी की भी यावब्रा रिलीफ केमम दा संगगा लाकपी की भी यावब्रा अदुगुम द बीजेपी दा सपोर्ट बीजेपी के मिनिस्टर सिंग दा लाक्त्रे कंफर्म तौरे मसिदी नो डाउट कनापता अमित शाह मखक्तंग ला आमी हाइबदुन लोइरे 3 days लाखिद्रेबा बीजेपी दा सपोर्ट तौरिबा बीजेपी के अलायंस पुनसनरिबा पॉलिटिकल पार्टी सिंग दो लाखिब्रबा ngasi congress amadi congress ka punjanna like minded team jing to the union MP kunga ma thoi natra lakhibada numit ni khongchapta congress ke leader Rahul Gandhi natra lakhibada atop opposition ki leader singna congress amadi congress ke like minded political party mayam tuna parliament pukhalaga modi wangang han ngai dam ta haiba matamda wangang bi ya da no confidence har ga ngang han kribana tra Congress na ngang di haiga doi braba Congress amadi Congress ka like minded oiba team jig ja sin ngang da braba West Bengal ki Trinamool Congress se karak paduna Manipur gi nung ta kyam ngang bi kai gi Manipur ki kana ngang de anyway sigi laiba pochina ai loisinjar ke hoi habiyo second round su thamjare ke lake mara thalo jam ta pukha chading buje oza khoi gi huji oza bimol akoi jam gi se haiba tare ko asi ke people have to decide haibo oza na thambi re ko praja na lep ka da bani hai ado oza khoi gi praja gi support se haiba tare ko asi win mai pak na bagi damak ta haiba tare praja gi support si kayamuk di haiba di phangba ya haiba gi percentage haiba tare kari expectation le oza ai khoi Manipur की सही खर की ममांग दगी है बता रहे मसिंग दी थी रोगे इवन ममांग की ताम की दफावबा
ओजा बिमोल अकोइजम की कंट्रीब्यूशन से कराई कराई दले सी लोइनमक ngasi chawkhatlaba social media paiba sing de kajin ko loin thungang bani yes oza biमोल अकोइजम ना laikai khun khun da chatlaga public meeting the wanganga vote khomam dub jai maram de madi vote lepagi asa da leiramba mi oi dabnina oza oirga leijaba adu academy san amoina scholar amoina adu state sigi community sigi represent orga state mai cha habadagi mage website amagen hengat kimne mage hana dagi chai khrai mamang dagi aikoi gi marai bak maramdam ningba manipur gi damakta ningba madugi masada yawba nationalism di phane wang khreba haujik laiba pochida praja singchina oza biमोल अकोइजम si masaka unadraga su social media through the unabadi loina mak one and all unramane magi mana mayam gi damakta mana jati sigi damakta tawba sidi loina khangnar ganeba haugi laiba pochida oza biमोल अकोइजम si right candidate oibra oidabra che ground ahum mari tang bijageba atop candidate ki haijaroi geba number 1 Kanagumba ma Delhi the Salaga Parliament the mi Samaga ni Fumangai Mark the Pamaga Ngang Rumatum the Na Madu Masagi Quaidaki Matikcha Misikanano candidate Singamanda Mayamna Kanbiro Manipurgi Ishusida National and the international media singa debate international community singa CLS taunaba matamda mai chop khidaba Manipur gi mai thangalaga Manipur nanga malakhiba adumba leader du kanano khangbiro Manipur gi damakta hawik tan chiraba matam sida Manipur gi damakta magi masagi university da magi aduk chawrba phamamu oijamba da India gi khwaidai chawrba top university gi manung da JNU si top amani magi university dai ni ngasi IS IPS puthoiba civil service amse madu mumta ammi ba ma da potharaga ai sidam ai gi iram da mai cha agadi ai iram dam gi mai kan dam jadi haina sang aga yauri she ai khoi Manipur praja gi laibuk phaban natra sigi sida if kaigumba oza biमोल na vote ka batargadi center da BJP pairaga su opposition da automatic lingani opposition da maramdi congress amadi like minded team me amam leibasina thong thinba matam da mai hogani SM parliament da even natragana haujik Prime Minister Modi gi lising makha da BJP se India pumba da pam na rakta mayai sida India block aina congress amdi congress like minded team phajana lai greba se sina India block sina mai pak na sarkar semba targadi India da semba targadi choi je dana oza biमोल gumba ka ki ba se India gi achauba mafam makan ganeba maramdi ma se aikoina atangba mani se aikoi swaida aikoina khungat pahi tabdagi sujumuju khongban da nesal thamagadi aikoi gi la kunthra gi laibak thiba natana kari oigini ana si matang se didi praja na right candidate si let the people decide. Okay. Am phase oza ai mathang se oza